Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Northeast Frontier Railways gi pot puba railgari ngasi khongsang da thunglare Mukhyamantri Nongthomam Birena railgari adubu taramna okre MNF Returnees Association na Midai Singh Mizoram dagi hankinaba khangankiba adu yamna ganatantrik oidaba thong amani haina All Assam Manipuri Youth Association na maral sikre Awang nungpo raya singi Akashbani station singi short film athoy hentana bada Akashbani Imphal na makok tare Imphal West amasung Imphal East ta hayeng ayuk pung manga dagi numidang wairam pung taruk phoba curfew komthokani amasung Manipur ki wathokta sarang na bathopadagi sangsad ki sabha animaki mifam ngasi humni sanba numitasu hanjin eithokhi Manipur da ihan hanba oina sana thaknaba polam amadi atai tangai phadaba polam kaya yauba pot puba railgari ngasi none jilagi manungsana leiba khongsang railway station da thunglare punna bogi tarani thoigi oiba railgari asi ngarang Guwahati dagi lamtharakhibani railgari adu Mukhyamantri Nongthomam Biren Singhna khongsang railway station da taramna okhi Panba yabadi megi aroiba chayolda Manipur da laglamba kendra gi Griha Mantri Amit Shah na Raija asigi miyam gi tangai phadana sangba polam sing railgari gi kuthangda yahulagani haina phungdokhiba laikhrabani ngasi thunglakhiba railgari aduda seng alu tilona singba polam kya yauri railgari asigi bogi amamam gi pot pubagi sangasi metric ton humphuni pot puba railgari adu taramna ogladuna Mukhyamantri hai Manipur gi hojik oriba phibam asida miyamna nongmada tangai phadana sangba polam singi awatpa kaya leiriba asi yenglaga railgari asi thunglabada nungaiba pui Masigi mathakta lambi sathok sasinda toina apanba piba madi singilam oibana sing ningkhaibana singba kaya thopadagi gari sathok sasinda khudong sadaba kaya toina thokli adubu khongsang phauba railgari na pot pusilakpa yarabanina miyamgi awaba kaya hanthanba ngamlagani masina Manipur bu saukhat maikaida pukhana bohonabada asoba mateng oiragani Northeast Frontier Railways gi kuthangda Manipur da tangai phadaba polam sing pusilapagi thorang thabak oina onthokpibagi damak Mukhyamantri na Pradhan Mantri Narendra Modi amadi Railways Mantri Ashwini Vaishnaw thagatba phungdokre Manipur da railway service pusilapada mateng pangbibagi damak Mukhyamantri na None amasung Tamenglong jila singi Zeliangrong phurupu thagatki Mukhyamantri na makhatan hai khongsang railway station gi manak khongsang village da guest house ama sargani Manipur da railways gi thabak thorom sing hena sakholana bohonabada Zeliangrong phurup civil society organization singamati joint tribe council na mateng pangbibagi tangai phadaba lei Leader Maibam Punamak Akhoi Manipur Prajagi Taraptagi Aigi Taraptagi Sarkar Ki Taraptagi Hanyali Taraptagi appreciate Tabsari Loinan Akhoi Ki Lamdam Sigi Tamenglong area ki None area ki Lebiri Praja Sina Zalerong ki Silinau Sing Lamai ki Romai ki Praja Mayam Sina Full cooperation Pirakanda Same railway ki track same bada sabada ayat pamatale handa dana support to be the Nasi Sea opening. Alnai London still a river, I get Zalerongi, Praja, now Mayam Punamaga. I get Hamoidegi, Sarkari Magidegi, Mui was so a Hanana Tagale. Railgari da tangai phadaba polam sing leptana pusilaglabadi potsegi mamal wangli basi soidana hantanba ngamlagani haibigi thazaba lalor etik tawriba miyoi singna phungdok naragli Ngasigi railgari opagi thoramda Works Mantri Govindas Konthausam, Relief and Disaster Management Mantri Awangbong Niumai, Transport Mantri Khasim Basum, Hill Areas Committee ke Chairman Diganglung Gangmei, Chief Secretary Dr. Benit Joshi amadi atai makok thongba official sing saruyakhi. Northeast Frontier Railways ki pot puba railgari na Manipur ki khongsang yorupagi matangda aikhoi gi none paumi gi paudam. Manipur ki itihas ta ahanba wena ngasi tangai fadana sangraba yadraba potchai puba commercial goods train none jila gi khongsang train station da nungthin ge pung 32 minute kunda yauraktuna anoba pandut hangkre bogi 32 yawba train adu ngarang New Guwahati NF railway station dagi lamtharak khibani ningsing bai yai hojik Manipur da tha ani gi mamang dagi hauna irang laiba maramna essential commodity sing pothok pusin da khodong sa daba mayungna riba asibu yenglaga sarkana thorang asi lokhalakpani
Pot say puba train adu yaurakpada Manipur ki Chief Minister Sri N. Biren Singh amasung mahaki Council of Minister Singh CSO ki leader Singh na taram na okhi ngasi yaurakhiba commercial goods train asina Manipur state ki oinadi kharamba khaidi kanaba amasung khodong saba pirani haina miyamna panari Akashbani Imphal ki pawi damak Khongsang train station dagi agui kamai Mizoramda handak mitay singbu atamnana Raijadu thadoknaba MNF Returnees Association na cherol amada kihelakpagi thong adu yamna ganatantrik oidaba thong amani haina All Assam Manipuri Youth Association na maral siri Akashbani Imphal ki ipau kangbuga ngasi akhanana wari sanabada All Assam Manipuri Youth Association ki Chief Advisor Khetri Mayum Kundal na hai Mizoram digi selekpa mitay sing Assam ki tongan ba mafam singda sangsapam piduna thamli makoibu asoi angam thuondaba haibasi lup asigi pantamni Mitay singbu Mizoram dagi halanna bu hondariba adubu lup asina yamna kanna yaningdaba phungdugli adubu Mizo misam singdadi lup asina lana loba leite hairi Mizoram da leiba maitei chorona lising ani mohodi zu lei puksak tamro lei maitei sing do loina mi painare Manipur government so mohom du ta lei da sebo idraga ti yarlek tawni ken hai zu lei hauji makoi se group go oina kumthana ri Assam da lei maitei sing na makoi gi leibam chapam sili maroina bontara puda lakhipuda sunairam da amadi gi leibam chapam sili north lei minari ba jati phuruk khudimuk pa koi respect tawai thoi bengsa ji khudung cha lawaga maram chadana mitam myam sing da ki khang ulak pasa ma se koi am chena lawi am su kadam tawai central government da su haijaningi logi matungina ramoi kai to uja to ni meng chin chiningi aduga makoi matakta akoi myamna kai to uja badu legally democratically kai chen thama jabu ko tawkhini tabiriba pawasi Akashbani Imphal dagini Awang nupulam damda leriba Akashbani station singamadi Doordarshan kendra singi oina video clip singi athoi hentana bada Akashbani station singi oina Akashbani Imphal na khwaidagi makok tare Doordarshan kendra singi oina DDK Imphal na ani subatare Awang nupuklam damda leriba Akashbani station sing amadi Doordarshan kendra singna makhoi na piriba service singna miyam da kaya yamna kana ba piba ngamlabage amadi equipment amasung infrastructure kaya yamna leiribage haibagi matangda short film semduna athoi hentana khibani masida Akashbani Imphal na khwaidagi makok ta khibani athoi hentana basida manung hanjinba mafam singda leiriba Tawang Dipu makok sungna singba station sing yauna Awang nongpoki station sing saru yakhi Kabui Union Manipurna tongan ba mifam kaya pangthuktuna kumna khanaraba matungda Manipur thugaiba yaroi Manipur di apunba oina adumak leigadabani haiba warep lokre tongan ba mifam sing asi Kabui Union Manipurna mamang thagi tarani pandagi ngasi phawba satharakibani hairi Imphal East amasung Imphal West jila da hayeng ayuk pung 5 dagi numidang wairam pung 3 phawba curfew komthokani atei jila singi oina curfew komthopagi paw haujimaki oina phangba ngamdri Thobal jila ki khangabokta leiba Rice Research Station da hangliba relief camp da sangsapam loduna leiba miusingna sajaba polam sing Thobal jila ki deputy commissioner Ahantem Subas na ngasi launch tawkhre loina polam sing adu ngasi deki kaithel da phangan bahore relief camp adu da leiba miusing adu da district administration Thobal na kauna gi polam sanabigi training pi bahukibani relief camp asida ngasi Jupiter Club Bamon Leirak Thobalamati Dr. Akoisam Susil Anina Kusam Naduna Lemna Lying Bigi Kemama Ngasi Pangtokre Kemaduda Punna Miyoi Samayankai Lying Kemadi Hidak Langtak Sing Lemni Yantoki Ukrul Kendra Bidalaina Kumsi Saigi Central Board of Secondary Education Loba Class 10 Parikhada Tinsukia Region da Leiba Kendra Bidalai Punumaki Makoktare Awang nupulam damda Kendra Bidaloi Administrative Ani Lady Amana Tinsukia Region ni aduga atopa mana Silsa Region ni Tinsukia Region da school ni pumathoi lebegi manungda Manipur gi waina Ukrul gi Kendra Bidalai na pumnumaki makok takhibani school asina makok tarakpagi matangda maki oibo wafang phongdok laduna Kendra Bidalai Parents Association gi convener Mahomi Masangban hai Kumsi class 10 CBSE result Ukrul KV gi student Miss Mansak Unphun Aungshi na 96.2% phangraga KV Tinsukia region ki topper phangbada KV Ukrul ki Parents Association mayam na nungaiba phongthok cheri sumaina maipakpa phangbasi ocha mayam ki effort ni Ukrul KV na North East ki marakta maipakpasi akhwai Manipur ki maipakpa ama oi Manipur da crop insurance ki form thazan megi matam tha asigi kuthra mathoi da sarkar na lebli basi Manipur da hojik wari paiba masi yenglaga matam khara sangdok pinaba Manipur lomi lumna sarkar gi pungning singsilagli
Serol amada lup asin hai Manipur da hauzik oiriba sarangnaba asina maram oiduna miyoi kaya relief camp singda leiri mayum makai mai thabikibadagi patana singba mangkhiba kaya yauri se sang sing nauna tangthokpada matam sangkhigani maram aduna sarkarna lebliba matam asi khara sangdokpinaba lup asina apil tawri tabiriba pawasi Akashbani Imphal dagini Manipur ki wathokta sarangnaba thokpadagi sangsad ki sabha animaki mifam ngasi humni sanba numitasu hanjin yaithokhi Lok Sabha da ahumlag hanna yaithok lurba tungda nungthil pung ani makhaida amuk hanna mifam horakpada Congress DMK amadi JDU na Manipur ki wathok asi khanasi haina kholaw kaya lauduna sabha gi mayai tamna sangsilakhi Manipur ki hauzik oiriba phibam asigi matangda Pradhan Mantri na marik sumba wafam ama sabha da thamgadabani haina makhoina dabi tawkhi Madugi mamangda ngasi ayuk pung 12 da sabagi mifam horakpada birodi dol singna Manipur gi wathoke matangda slogan kaya lauduna sabagi mayai tamna sangsilakpadagi sarangna bathokhi Congress ki Adhiranjan Chaudhuri na Manipur gi wathok asi yamna maru oiba oibana masina ihan hana khanagadabani haiba wafam pukhalakhi Madugi paukhumda Parliamentary Affairs Mantri Prahlad Joshi na hai sarkarna wathok asi khananaba thorang tawri Manipur ki wathok asi lumna laude haina ngaksel Mantri Rajnath Singh na birodi dol singbu maral sikhi sarangna marakta adaksha Om Birla na wahang pakhum gi agenda lokhna bahonaki adubu aremba takhi tungda sabagi mifam ngasi nomgi oina yaithokhi Angang singi mathakta sathaba crime ka hena thokpa masung Child Care Institution CCI leitaba natraga ahenba thamlingba lam amasung jila singda asigumba institution sing likhatpada sarkarna mapung phana mateng pangani haina Kendra gi Women and Child Development Mantri Smriti Irani na thajaba pikre Magna hai masagi office lejadaba Child Welfare Committee sing office lingba masung salaibatasu Kendra sarkarna mateng pangani Magna hai leibaga sida mangkiba angang lag mari kanduna masa masagi imung manungda sinakre mangkiba angang sing amasung awa ana nanganba angang sing thingnabagidamak semkhiba Track the Missing Child portal na masipungnumaksi ngamankibani hairi G20 Disaster Risk Reduction Working Group ki ahum suba amasung aroiba mifam ngasidagi senaida hokre mifam asi tha asigi kuntaruk phawba sathagani mifam asida G20 leibak sing amasung makhoi gi lusing basing malem gi lup sing amati lam sida haithoi sing thoiba miyoi sing punduna apunbagi oiba asetpa phirep launaba sem sagani amasung working group asina mangjil thana paikhet kadaba mapung oiba thabak sing recommend tawgani thabak sing adugi manungda malem gi apunba early warning system sing samgatpa disaster amasung climate resilient infrastructure amangata thopagi khudong thiba hanthana ba thorangda sel thadana bagi mong matau disaster response system amasung ecosystem da yumphom oiba thabak lokhana bagi DRR sema yauri National Disaster Management Authority ki Member Secretary Kamal Kishore hai Disaster Risk Reduction ki akanaba working group ama semba asi anbani masina disaster amasung climate change na malem da singdarak leiba sing thengnanaba Bharat ki asetpa phirep lai haibadu takli aroibada maroiba pawmuk Northeast Frontier Railways ki pot puba railgari ngasi khongsang da thunglare Mukhyamantri Nongthomam Birena railgari adubu taramna okre MNF Returnees Association na mitay sing Mizoram dagi hankinaba khangan kibadu yamna ganatantrik oidaba thawong amani haina All Assam Manipuri Youth Association na maral sikre Awang nokpo Raya Singhi Akashbani Station Singhi short film athoi ahen tanabada Akashbani Imphal na makok tare Imphal West amasung Imphal East da hayeng ayuk pung 5 dagi numidang wairam pung 3 phawba curfew komthokani amasung Manipur ki wathokta sarangna bathokpadagi sangsad ki sabha animaki mifam ngasi humni sanba numitasu hanjin yaithokhi pauloi jare